ꯗ ꯁꯦꯟꯅꯕꯗꯣ ꯅꯪꯅ ꯑꯩꯕꯨ ꯆꯤꯡꯅꯩꯌꯦꯅ ꯐꯥꯅꯦ ꯂꯥꯛꯑꯕꯅꯤꯅ ꯑꯩ ꯐꯥꯕꯒꯤ ꯋꯥꯔꯦꯟ 이슈 ꯀꯔꯥꯏꯅꯣ ꯃꯣꯏ ꯃꯃꯥꯝꯆꯥꯁꯤ ꯌꯥꯝ ꯈꯪꯉꯤꯅꯦ ꯑꯩ ꯂꯝꯗꯝꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯃꯤ ꯐꯥꯕ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏ ꯂꯣꯏ ꯇꯧꯕ ꯌꯥꯏ ꯀꯥꯞꯊꯣꯛꯄꯕꯨ ꯌꯥꯏ ꯅꯪ ꯑꯗꯨ ꯈꯪꯕ꯭ꯔꯣ ꯑꯣ ꯃꯔꯝ ꯂꯩꯇꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯕꯨ ꯅꯈꯣꯏꯅ ꯐꯥꯅꯤꯡꯕ ꯃꯇꯝꯗ ꯐꯥꯕ ꯐꯨꯅꯤꯡꯕ ꯃꯇꯝꯗ ꯐꯨꯕ ꯀꯥꯞꯅꯤꯡꯕ ꯃꯇꯝꯗ ꯀꯥꯞꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯥꯏꯟ ꯀꯥꯅꯣꯟꯗꯤ ꯏꯕꯨꯡꯉꯣ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯇꯝꯕꯤ ꯍꯥ ꯀꯔꯤꯒꯤ ꯃꯤ ꯐꯥꯕ ꯌꯥꯔꯣꯏ ꯃꯔꯥꯜ ꯂꯩꯔꯁꯨ ꯈꯨꯗꯝꯕꯤꯌꯨ ꯑꯩꯅ ꯅꯪ ꯆꯦꯟꯅꯩ ꯍꯥꯏꯕꯁꯦ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯅꯃꯥꯅ ꯆꯥꯛꯈꯨꯝ ꯆꯦꯟꯈ꯭ꯔꯣ ꯆꯠꯈ꯭ꯔꯣ